आकाशवाणी इम्फाल मोइरांथी बेबिना पाउ पाजरी अहानबदा मरुइबा पाउ मणिपुर की स्कूल सिंगी लिसिंग अनि कुनमाथोय कुनिथोय की एकाडेमिक सेशन लाइबा एप्रिल 5 दगी हौरगनी क्लास 10 अमसुंग 12 की परीक्षा मेगी अहानबा चयोल दगी हौरगनी आसाम अमसुंग नोंगचुक बेंगल विधानसभा मिखलगी अनिसुबा तांका की नोटिफिकेशन थोकले एप्रिल अमदा भोट थादनगनी प्रधानमंत्री नरेंद्र मोदी दा ngasi numitang wairam serawi ग्लोबल एनर्जी एंड एनवायरनमेंट लीडरशिप अवार्ड खोसिनरगनी अमसुंग लेबाक असिदा ngarang phawbada COVID-19 vaccine काखिबा अपुनबा मसिंग कोटी अमा लाख 53 हेनख्रे लेबाक असिना मालेंगे लाइचेट ओइरिबा कोविड-19 की लांथेंग चथरिबना मसिदगी ngakthoknaba achamba cheksin thorang ahum ngakna chatpinaba ningsingjari yumdagi hek chathokpada face mask upiyu mi amaga put taruk lapna leibiyu mai mit amadi khutsa toina hamdoktuna tarutana na thambiyu haujik mapung oiba pau Manipur the Board of Secondary Education Manipur amasung Council of Higher Secondary Education Manipur the affiliate tawba school singi lising ani kunmathoi kunithoi gi academic session lakiba April 5 dagi horagani class 10 amasung 12 ki board amasung council ki parikha su megi ahan ba jayol dagi horagani Rajya ki school education ki director Laisram Nanda Kumar Singh na Akashvani Imphal da hai class 6 dagi 8 phawba tamliba mairoi sing gi damak tha sigi Nepal dagi school hanglagani mathang academic session gi oina class 11 की नतना अतै क्लासिंग की मिंसन बजू थासिगी कुंदगी हौरगनी क्लास 5 अमसुंग मसिगी मखा की क्लासिंग लाइबे स्कूल सिंगदा थबक तौरिबा टीचिंग नॉन टीचिंग अमसुंग ग्रेड 4 स्टाफ सिंग सोइदना स्कूल कानबजू डायरेक्टर न खंगली मान हाई महिरोइ सिंगना स्कूल कारपदा ममा मपागी अयाबा यावगदबनी स्कूल सिंगदा क्लास जथबदा कोविड-19 की एसओपी मपुंग फाना ngakadabani Manipur da COVID-19 की वैक्सीन कापगी थबक मपुंग फाना चथरी हौजक फावदा बेनिफिशियरी लिसिंग हुंफुनी थोय चाटुक निफुमापन अहानबा डोज की वैक्सीन काखरे वैक्सीन काखिबा हेल्थ वर्कर मसिंगना लिसिंग कुंथा सुबना निफुनी थोय सुरे मियोय लिसिंग अहुम साटेट हुदा मरी अनिसुबा डोज काखरे मरक असिदा राज्य असिदा हौकिबा पुंग 12 दा COVID-19 की अनोबा पॉजिटिव केस अमत थेंगनखिदे मियोय अमत डिस्चार्ज तौखिदे अपुनबा पॉजिटिव केस लिसिंग कुनमापन चनिमरपुम दुगी मनुंगदा नाबा फरकपा लिसिंग 19,595 सुरे नाबा फबगी सांग चादा मरपुद्रा 9.3 अमा ओइरे एक्टिव केस कुंथानी थोय लेरी लाइचत असिदा हौजक फावबदा सेकिबा मसिंग 492 दा लेंगदना लेरी आसाम अमसुंग नोंगचुक बेंगल विधानसभा मिखलगी अनिसुबा तांकक की नोटिफिकेशन असी थोकले आसाम दा तांकक असिदा विधानसभा केंद्र 39 अमसुंग नोंगचुक बेंगल दा विधानसभा केंद्र 19 की मिखल पांगथोकनी तांकक असिदा एप्रिल अमदा भोट थादनगनी नोंगचुक बेंगल दा विधानसभा मिखल तांकक 9 थोंना पांगथोकनी आसाम दना तांकक 3 थोंना पांगथोकनी मरक असिदा राज्य 5 की विधानसभा मिखलगी मिरेप ओइगदबसिंगी अहानबा लिस्ट लेपथोकनबा बीजेपी सेंट्रल इलेक्शन कमिटी की मिफम अमा ngarang ni दिल्ली दा पांगथोकरे मिफम मदुदा प्रधानमंत्री नरेंद्र मोदी बीजेपी प्रेसिडेंट जेपी नड्डा अमसुंग केंद्र की मंत्री सिंह अमित शाह अमदी राजनाथ सिंह यावना दल की मकोक थोंबा लुचिंगबसिंग सरुक याखी अमरोंदा कांग्रेस सेंट्रल इलेक्शन कमिटी की मिफमसु हयेंग पांगथोकतुना रायजानी सिगी मिखलदा मिरेप ओइगदबसिंग लेपथोकलबा याय रायजानी असिदा अहानबा तांकक की मिखल था सिगी 19 दा पांगथोकनी मेघालय विधानसभा की बजेट मिफम राज्यपाल की भाषण गलोइनना ngasiदगी शिलोंगदा हौख्रे थासिगी 38 फाव चथगदबा मिफम असिदा सिटिंग 13 लेगनी ngasi अहोबा नुमिता बिल अमसुंग रिपोर्टिंग सभादा पुथोकनी सभाना हौकिबा था खरदा राज्य विधानसभा अमसुंग संसद की हानगी मेंबर ओइरंबसिंग लेखिदबगी अवाबा फंगदोकनी सब्जेक्ट लिसिंग अनि कुनकुनमाथोय गी QS वर्ल्ड यूनिवर्सिटी रैंकिंग की मकोक थोंबा चामगी मनुंगदा IIT गुवाहाटी यावना लेबाक असिगी इंस्टीट्यूट 12 यावरकपदा केंद्र की शिक्षा मंत्री रमेश पोखरियाल निशांगना नुंगाइबा फोंदोकली इंस्टीट्यूट सिंग अदुगी मनुंगदा IIT बॉम्बे IIT दिल्ली IIT मद्रास IIT खड़गपुर IISc बेंगलोर IIT गुवाहाटी IIM बेंगलोर IIM
Ahmedabad, JNU, Anna University, Delhi University amasung OP Jindal University yauri. Malengi oina petroleum engineering da IIT Madras na kuntra suba reng da mineral amasung mining engineering da IIT Bombay na nipumatoi suba da amasung IIT Kharagpur na nipumari suba da yauri. Development Studies da Delhi University na malengi oina yankai suba da leire. Petroleum engineering course da IIT Guwahati na yankai matoi suba da yauri. Siri Pokhriyal na hai Bharat da awang thaki mahi tambagi thak wangkat hanaba amasung awan bapuraknaba sarkar na leptana hotnabagi mahi phangle. Tabiriba pawaji Akashvani Imphal dagini. Pradhan Mantri Narendra Modi da ngasi numitang wairam Cherawi Global Energy and Environment Leadership Award kuchinaragani. Pradhan Mantri na video conferencing ki khotang da Cambridge Energy Research Associates Week lising ani kunmathoi gi keynote address bigani. Cherawi asi lising amaga samapun marpuhundoi da Dr. Daniel Yergin na hudokibani aduga Cherawi Global Energy and Environment Leadership Award asina lising ani tarataruk tagi piba hokibani. Malengi tungi energy amasung environment ki damak achetpa pirep ka loinana thabak tawba amasung lamching asigi thoksil semba amadi pambai puthokpa bu sakhangba oina mana asi pibani. Pradhan Mantri Narendra Modi na ngasi Sweden gi Pradhan Mantri Stefan Löfven ga virtual oina wari sanagani. Masi lising ani tara manga dagi horaga Pradhan Mantri ani na wari sanaba mangarak subani. Kasbana gi paumin hai Bharat amasung Sweden gi marakta ganatantra ning tamba amasung niti nyom amagi makhada leiba malem amagi wakhalonda yamna naknaba marup mapangi oibagi mari leinai. Wari sanaba aduda losingba anina lebak ani leinariba mari punamak mapung phana khanagani amasung COVID laiset matungda pinaba tengbang hengat hanabagi wafam yauna lamlanggi amadi malengi oiba wafam kayamrumda mod phongdoknagani. Central Board of the Employees Provident Fund Organization na senba chahi 2020-21 gi oina chahi gi sendoi sada nipan makhai pinaba recommend tawkhre. Srinagar ngarang Labor Mantri Santosh Kumar Gangawar na sabapati oiduna pangthokiba Central Board of Trustees ki Sani Kunipan Suba Miphamna Warip Adu Lokibani. Mantin Hai Sendoi gi sang asi official oina sarkar gi gazette phongani madugi tungda EPFO na Sendoi gi senpham adu subscriber singi account ta hapsingani. Lising ani taramari dagi hauna EPFO na sada nipan makhai dagi tadna Sendoi piduna lakpani. Hokiba sahi khara asida EPFO na masigi members ing da hena sangwangna makhoi gi ai yenthokuna lakli. Leibak asida ngarang phawda COVID-19 vaccine kakhiba apunba masing koti ama lak muda tare henkre leibak sin butungbada January 13 tagi vaccine kapa hokibani. Frontline workers in February ani dagi vaccine kapa hoki mathang tangkaki COVID-19 vaccine kapna March amadagi hoki aduga sahi humpugi mathakta leiba miyersing amasung atopa lainaga loinaba sahi nifumanga gi mathakta leiba miyersing vaccine kapli. Ngarang numidang wairam pung taret phawda phangba pawgi matung ina vaccine dose koti ama lak muda taret lising tarama to ichani marpu taret kakre hari ngarang khakta da vaccine dose lak tara lising marpu dahundoi samapan yankai mari kakhi. Bharat na mamang sahida senba sahi amagi ahanba tha mapanda khwaidagi yamna America gi dollar billion humpu taret henbagi foreign direct investment phangba ngamke. 2020 gi April dagi December phawda foreign direct investment gi sang madugi mamangi senba sahi gi ngabada sada nipu hengatki. Lalon itik amasung udok mantraloin hai oirakliba phibam asi malengi oina sel thadari besingi marakta Bharat profile sel thadaba nungaiba mafam oina laurakpagi khudamni. Losilakpada COVID-19 dagi ngakthoknaba face mask upa puttaruk lapnana leiba khutsamadi mai mitaru tanana thambai ba samba thawam asi ngakna chatpinaba amhana ningsingjari. Aroibada maruiba pawmana Manipur school singi lising ani kunmathoi kunithoi gi academic session lakiba April 5 dagi horgani class 10 amasung 12 ki parikha May gi ahan basayol dagi horgani Assam amasung Nongchut Bengal Vidhan Sabha mikhol gi ani suba tangkak ki notification thokle April amada vote thadanagani. Pradhan Mantri Narendra Modi da ngasi numidang wadam Cherawi Global Energy and Environment Leadership Award kusinaragani amasung leibak asida ngarang phawda COVID-19 vaccine kakhiba apunba masing koti ama lak muda taret henkre pawloi jare.